ai hujik kanto sabanda leijari ngasi angang kendra vidyalay da tamba angang sing school sangba matamda school da sanghanda dana school karak pa yaroi haiduna kuki naharon khoi naharon nate kuki gi ima maira pai bi sing kumthara aga angang sing thing badagi angang sing ngasi school ga hidre class tawdre aduga hujik parents singa khoi army sing laga assurance khara di pirame adubu mayamda satisfied oinadri adigi no da matung tarak pa matamda muk kanana asigi responsibility logui doino lan sida angang hujiki angang bhawboda angang ki lairik tamba bhawboda thingzalla agadi manipur da peace laire safety laire hairi se yamna issue achowa issue ma laire haibase mayam da kangan jage masida khoina kari tawba yabge haibado khanamina si ngasi lairi base nagai sini naw sing su yaure aduga khoi gi maitai gi maira pai bi sing lam dagi su mayam ama laknare aduga naga gi youth mayam ama su mafam manipur gi mafam kaya dagi naga gi youth mayam ama su lai hujik